Zombie deer disease thengnabadagi mipaiba poknare. Malem sinba thungna COVID-19 gi anouba variant ama oiriba JN1 amade China da pneumonia laina paksana sandorokpadagi mipaidingai chairak asida America da zombie deer disease kauba laina ama muk thengnarakpadagi amuka hena ki akhang poknare. Zombie deer disease haidiba laina ase America gi Yellowstone National Park amada thengnakhibane. Experts singi matungin zombie deer disease haidiba laina ase miyoibadasu sandorokpa yabagi chauna akiba laire. Laina asi tapna sandokpa oirabasu karigumba laina asina sandoroklabade yamna kiningai oiba masak ama oigani haire. Laina asi hौजिक फावबा लायेंबा ngamdabaga loinana hidak langthak puthokpa ngamdre. Laina asi saji deer amadi atay atopa sa makhal kharadasu naba laina amane. America gi Health Agency gi matungin zombie deer disease haidiba laina asi yamna ariba laina makhal amane. Laina asi bu nahaliba mahik makhal asina Sasing adugi brain bu chathokpa na maram oiraga sasing adu sinabagi maram ama oire. Zombie deer disease haidiba laina ase sasing da nahanbada natana miyoibada su nahalle. Laina asi ahanba oina kumja lisinga maga chamapan hompu tareta Colorado haidiba mafam amada thengnakhe adubu laina asina hौजिक फावबगी oina de miyoibada sandoraktuna nahanbagi record thengnakhidre. Laina ase miyoibada sandorakpagi chang yamna wangna lay. Laina asina naraba sa ama charurabade miyoy aduda laina asina narakpagi chang yamna wangna lay. Maramdi laina asibu nahaliba mahik ase maida tharabasu siba ngamdabaga loinana sasing adugi tin urine mathi amade idagisu sandokpa ngami haire.